मियोइसिंग कंडीशन अमत याउदना थादोरकनबा अमदी बेबी सना मिसी केस था असिगी तरा तरेट फाउबगी मनुंगदा CBI दा सिननबा तागदोना लेंगाक्ता मतम थाख्री मफम कयादा बेबी सना मिसी लंगला लंगजिल पुथोकनबा मियामना पाकसना खोंजंग चंगसिनख्रे पुलिसना वाकट मिफम थुगाइरुबदगी इरांग थोख्रे अमदी पटनादगी मणिपुर पुलिस अमसुंग पटना पुलिस न फाखिबा माओइस्ट कम्युनिस्ट पार्टी की लुचिंगबा सापमचा कंगलेपाल इम्फालदा पुरख्रे खुरुमजरी टाइम्स ऑफ मणिपुर नुंगथिल की पाउ मिडेंग ताबिरिबा सिंगबु लुचिंगबिना तराम नोकचरी हौजिक पाउ संदोंगना पिजरी बेबी सना मिसी की मतंगदा पुलिस न फाखिबा JSC की मियोइसिंग अमदी खोंजंग लोइसिंग कंडीशन अमता थमदना खुदकता थादोरकदबनी मणिपुर लेंगाकना JSC दा केस असि CBI दा सिनगनी हाइखिबा अदु तांग तरा तरेट फाउबगी मनुंगदा थबकता ओंथोकदबनी बेबी सना की युंगी मियोइसिंग दा पुलिस न हरासमेंट पीबा खुदकता लेपकदबनी अमदी माहिरोइसिंग न इहौ हौबदा पुलिस न का हेनबा थवोंग चथबा कंडेम तौई लोइनना खुदकता लेपकदबनी हाइना थांगमैबन केंद्र डेवलपमेंट ऑर्गेनाइजेशन तागदोगी माइकैदगी वाफम कया थमलकली ngasi थांगमैबन केंद्र की मफम अमदा पांगथोखिबा पाउगी मिफम अमदा तागदो यूथ विंग ट्रैवल फोरम की प्रेसिडेंट गाइदोंग गांगमैना हाइखिबदा बेबी सना की मिसी असि पुलिसना सुसाइड नि हाइरबसु मिसी असि सुसाइड नि हाइबा थांगमैबन की मियामना सुंया याबा ngamloi बेबी सना मिसी असि निंगथिजना प्लान तौबा मर्डर नि हाइबसी मयेक सेंगलबा वाफमनि लेंगाक नमरा लेबा मियोइसिंग अथुबा मतमदा बुक तौगदबनी लोइनना इहौ असिदा फाजिनखिबा मियोइसिंग लोइना कंडीशन अमता थमदना थादोरकदबनी हाइना महाकना हाइखि मणिपुर सरकारना CBI दे सिनगनी हाइबसे करी तौरगे हौजिफाउ सिनदे विदिन हप्ता अमगी मनुंगदा JC थादोकदबनी CBI दा सिनगदबनी हौजिक बेबिसनागी फैमिली दा नोंग कांगदना हरासमेंट पीरिसे असिदी पीबसुआ यारोय युमगी लेरबा फैमिली खुदिंगमक्ते मसा सिबगी अवाबा चानिंगाय थांनिंगाय तुमदनिंगाय खंगदना मैसा क्या खानिंगाय मतमसिदा मणिपुर सरकारना होम डिपार्टमेंट हरासमेंट पीबी यारोय मसिगी मतांगदा चीफ मिनिस्टर एजुकेशन मिनिस्टर तुमिना दैबसे सुया यारोय हाइबदी पुलिस अमना नत्रगा लेरबा होम डिपार्टमेंट ना तौथोकपा खुदिंगमक्से होम डिपार्टमेंट की होम मंत्री की कंसर्नी अदुना इसिदी वी स्ट्रांगली कंडेम असिमदी खोंफम से हंदोक पियु हाइबसे थांगमैबन की प्रजा अदुगा तगदोगी तरफतकी अकनबा अपील मा तौजबनी माहिरोय बेबी सना मिसी की लंगला लंगजिल पुथोउ फाजिन किवा JSC की थौमी सिंह कंडीशन याउदना थादोउ हाइना तक्सिलदुना मियामना खोंजंग चंगसिनबा लेप्ट्री ngasisu uripok taurabam leikai nagamapal singjubam leirak uripok laikhulembi koirengei bazar iroi semba amadi singjama yumnam leikai da miyamna wakat mifam chathakre tera sapam leirak sangai theldasu maikai adongi miyamna sinduna laikhidraba bebi sanagi misigi asengba langla langjil puthoktuna chenaba mihat dandi piu haiduna wakat mifam chathaki लमफेल कोम्बिरे कैथेल उरिपोक कांतिन मनाक उरिपोक पोलेम लेकाई उरिपोक अचोम लेकाई ललामबुंग मखोंग नावरेमथोंग खुलेम लेकाई समुसंग उरिपोक खुमनथेम लेकाई यामबेम लेकाई सोरवोन थिंगेल उरिपोक मैस्नाम लेकाई गोपालजी लेरक खोइसनाम लेकाई तोंगब्रम लेकाई उरिपोक लमलोंग बाजार अमदी सिंगजम युमनाम लेकाई दा मियामना खोंजंग चंगसिनखि आइदी संगलै आइदी इना खुनबनी हाइबगी मवोंगदा नमधजना थंबीबो ओरगदी आइखोय प्रजा करम नि हिंगु हाइबनो पालिबा सरकारनसु मसि मियंग जंगबियु आइखोय मसै जवारो करिम लेजरोय करिंबा मागी मिसिजना असेंबा लंगला लंगदिन पुथोकबिबदो मदुने खोयना पामजरिबसे खंगजद्रबा प्रजा मियाम थिंगजा खंगनबसिमा खक्तंगदी थंबीरमुसिने खोय पालिबा गवर्नमेंट खोयना हाइजनिंग पामजरिबा वाफमजे सरकार ची मी हालगा मी सिरगा सुमाइन चोंतना धरना कर पम अमर का तो मतम मांगा कोला अखोय से सौखतनबा लाखनरेबा करम पॉलिटिक्स नो बतौ बिरि बसे मसी पुने मक्से अखोय न खोरमदुना हाइजेरी बेबी सनागी असुम वेन पुथोक पियु ममा मपादा ताइना बिगनो अदु ओइबा याद वांगांग बिबानु सरकार की फम सौ सौ पारि बसना लंदोनी न लोइना लैग्रबरा आइसे मी पुंखुति मंगना हारबा वाफमनी
Baby sana misi yaningde misi asigi asengba langla langjil puthou amadi mihat padandi piu haiba davi tawduna ngasi uripo khosnam lekai dasu meira paibi amadi maikai adongi miyamna wakat mifam phongkhre wakat mifam famlingaida pulisna wakat mifam adu thugaibaga loinana seminar sidokpaga loinana poster na chingba segai na bahonaki maduda miyamga puliska ngaiak naki maduda pulisna baby sana matomda suicide tawduna sizavani haibana chingba wafam phongdokpadagi miyam asawba poknaki Isagi damaktan ina miha chada badugi ngasi bawda phamai ba mayam je ngasi dharna phamona phamba sida police na laga haira mi je misi je mathanda marnai si jaba society ni noi da kanana society da makta kanana noi gi mi hapa puthokpi ga dori bano darka ta de loi sallu haira ga ne loi na sidok pire loi sido thamme pham ga no kana roi mathanda si jabani man haira mi je noi khang da bara diary da ga iram me mathanda society tau jabani haiba je mana yam kanna haira me sigi se police ingo cha hai police to mana yam kana haira me kano society tawraga sijabani masa mathanda sijabani mi hat pakarano no putho haibado oiroi daba wafam ni dana phambiga no loisallo na sbai tawra sidu meba aduna aseng bado akhoina pami se mathanda sijabani haibasina yadori bra natraga magi singnaba michi ji singnari ba mawong che je sina khangde amana khangde praja mayam da seng badong ta khangan bi wa base ngasi aina thamjari basin Amaromda Imphal West ki Sangaitel dasu maikai adongi miyam amadi maira paibi lup na sinduna baby sana gi chingnaningai oiba misi asi yaningdawa phongdok pagaloinana misi asi da chenari ba sing ain gi matung ina athuba matamda matik chawa dandi pigedavani haiba davi tawduna wakat mifam phongkhre wakat mifam adu da baby sana gi mihat yaningde we want justice for baby sana amadi baby sana mihat ki achumba puthokpiu haina thaba play card sing sianakhibaga loinana misi asigi matangda pen da wafam sing phongdoknarakhi kaliba jakoi yaning da punna maksing ja khoi gi sangai the na masung thoijang hai ba khun ani sina je sina chathari ba hai ba thabak khuding makta ban khuding makta na thabak khuding mak lakpa matam da khoi na saruk ya jagani khoi na mayong ya gani isa su punna maksing sigi khalaga khoi na tungi yumbireng gi tamta khalaga khoi na ngati sigum ba dhana je chathabani baby sana gi misi asida chenaba miyoi sing athuba matamda puthokpiyu masida puthokri phau je isina sangakpa khongjang khudingmak sangai thel amasung sijang imaibel singsu saruk yajagani Baby sana misi amadi masigi matung tarakpada mahairoi sing mahai tamba phangdabagi matangda Standard Robert Higher Secondary School Students Welfare Parents and Guardian Association asinduna miyamgi oiba khana nainaba mifamama ngasi singjamai baigawati lekai community hall da pangthokhibaga loinana warep ahum lawkhre ngasigi mifam aduda mahairoi lup singi mihut sing amadi mahairoi singi mama mapa singsu saruk yakhi mifam aduda baby sana misi asigi achumba puthoknaba sarkar da takshinba JSC na changsilakpa khongjangda saugatpa mahairoi singi transfer certificate darkar leiba matamda school authority na piba amadi mahai tamba phangdriba mahairoi singi tungi punsi gi damak mari leinaba authority amadi sarkar na thabak paikhatpa haibana chingba yauri Mairo Bibisana Samu gi atumara wayel athupa matamda Manipur government na puthok annabagidama dakshinba haina ngasigi famna lemna ki loina na JSC na lokalapa kongjang chingdesu mapung phana sogorba haina su yana ki haibsina ham wari ware ani su ware to kitang modification tawjere mayam gi apam pam bagi matumina ani su ware tana akoi gi ngasagi kano dane ahum su ware ani su ware haidara ge mairo singi tungi oiba school asidagi transfer certificate darkar leiba matamda ihanba hainasu maramato ina yana resna ni wari warga ahum su wari sina kitang ko miam kana modify tawjabani ahum su wari to mahi masing tamba pangdana leiba standard over high secondary school gi maire su athuba matamda mahi masing tamba hawannaba amadi masigi damak sarkar da amasu mari leina sing da appeal tawba amasu tafsin ba sida ahum su wari solution Maoist Communist Party ki luchingba sapamcha kanglei palmaitai atopa mingna chirailem sarat chahi kuntraga taret apokpa syam sundar leifam nongada awang leikai ngasi ayuk pung 13 kun taba matamda Delhi dagi Imphal East District Police ki kangbuna Imphal da purakre
Kanglaipan Imphal gi airport ta thunglavaga Imphal East District Police Commando gi kangbu amana airport tagi bulletproof gypsy amada haplaga khutlei thuna pukhi. Sapamcha Kanglaipan haukiba sagolsen numita Manipur Police amadi Patna Police ki apunba kangbu amana Patina Junction manakta leiba Hardin Road tagi loop adugi Finance Secretary wabagai tera pisak tagi wahengmam thoi atoppa mingna thawai lakpa sahi kuntraga taruk apokpa thava amadi People Work Group ki maruiba Luchingbama oriba Brahmapur Thangapat mapandagi Kangbam Rosan chahi kungataret apokpa leikidraba gogoga loinana fakibani. Makoi ahum haukiba irai numita Patna Kota puthok matung Imphal da purakna bagidamak numit manganigi transit remand laukibani. Ningsing bayabadi Manipur Youth Forward Front ki President oikiba Kanglaipan Luf aduna kumja lisingani nipan da sinduna Manipur Press Club ta pangthokpa thauramamada leibak ki mayokta wangangi haibagi Manipur Police na fakibani. Mak masagi anabana maram oiraga judicial custody da Janimski Security Ward ta thamlingai kumja lisingani nipan gi December kun nipan amadi kun gamapan gi lonaba ahingda mafam adudagi nanthoklaga chenkibani. CAF and PD Minister Karam Siam ki humfu suba mapok kumo numitka mari leina ngasi langthawal kendra gi manung chanba mafam singda koina chatuna puksel sengna thabak suba mioi entrepreneur kiada sel gi mateng pikre. LJP gi party president vice president ani amadi minister masamak yauna langthawal kendra gi manung chanba mafam singda chatkhiba yengsin khongchat aduda MLA local area development fund thadaduna sakhiba yum kayasu yengsinki. Ngasigi khongchat aduda Lilong Sajingdagi mobile rice mill gi project ama paikhatnava Khaidem Arun Langthawal Kunja Mayai Lekaidagi electric ki Fisa kon Saba Sagolsem Ratan Khongnang Phaidek Pidagi Senjengi kon Haiba Thongam Goroba Sorok Khaibam Lekaidagi Chananaba Potlam Sing Puthokpa Moinangthem Anan Lilong Haurebi Awang Lekaidagi Tayargi Puthokpa Sing Laimapokpam Nandakumar amadi Chajing Karam dagi Karam Raguda Selgi Mateng Sing ngasi piki. Ngasigi khongchat asiga mari lainana Minister Karam Siamna mi ama oina poklabadi ninghanaba laitana hotnarabadi mai pakpasi soidrabani. Ngasi paikhaliba thabak thoram sing asi thabak wana suzariba mioi sing aduna tauriba thabak adu sak khangbibo oina pukning thogatpani. Lamdam asida daita leiba suba nombakanba naharol kaya semgatnaba hotnagani. Prajagi awabada saruk yaduna prajaga puna chatminaduna yengsin birabadi Manipurda political gilamda afaba maikaida ahongba kaya lakani haiki. Aidana akoi khuding mana sumba prajagi tholakpa awa ana adagi leita laira mayam si yengsilagadi akoi sasongi tonganba mahaw ma piba ngamune haibagi thajaba lai akoi honorable chief minister na Magi yamna initiative oiba wakalona mada startup program hodokre adu startup program dadi interview face tawba adang magi activities mayam ama utokpa darkar leiba aduna startup program da adi charuk yaraga even interview wo the facebook tawjaba ngamna ban harol kaya manungda magi skill haiba singba mayam du lotna leiramiba mayam du adi chawrakpa khara adi mayam da khangan bagi tanja du lawjabani. Exploring a better future for mankind haiba hiramda nongmug oiba youth conclave amangasi Sangai Continental da pangthokre. Sangai Express amadi ISTV networks anina pullaga sinba conclave haudokpagi thoram aduda AUG administrator General Singh, Sangai Express ki publisher LS Nisikanta, RIMS ki director Professor A Santa, Social Welfare ki director NG Utamsu sarukyaki. Technical session yauna pangthokadaba conclave aduda lamdam sigi mahai masing ningthina tamliba nahakyana sarukyaki. Chief guest oikiba MUG administrator General Singh na haikibada mahakna ahanba Imphal la lakpa matamda leiramba fibam aduga haujikti ahongba kaya lakle. Saukhat maikaida ahongba kaya lakle lairik laisu hairaba maharoi kyasu leire samasama chaukhatpada human resource fagarhanba haibasi yamna tangai fade lamdam amagi sen thungi phibam fagarhanbada human resource haibasi yamna maru oi masina lairaba muthat hanbada achauba mateng oigani ngasi pangthokliba conclave asina naha singda achauba mateng amadi oiragani haiki. Look at Israel area. The total area of Israel is 1 square kilometer less than Manipur. But Israel is able to produce food grain and export. And Israel has no water except one river. Here in Manipur there is plenty of water
we have invested so much money on the irrigation, still we cannot feed our own population. This is because we have not utilized these resources properly. We have somewhere missed that thing. So we need to skill ourselves and we have to manage our resources well. When you look at the resources of people in Manipur, I have been seeing it for almost 30-35 years. Hauzik paugi marak thana aten break amamuk lominasi. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440164. Welcome to SRM IST Delhi NCR Campus Ghaziabad, India's most trusted educational institute. Be a part of success and let's go ahead. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯥ ꯈꯟꯕꯗꯤꯅꯦ ꯑꯩ ꯏꯁꯥꯒꯤ ꯄꯥꯝꯕꯅꯤ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏ ꯁꯣꯝ ꯅꯠꯇꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯕꯨꯁꯨ ꯃꯥꯡꯍꯟꯒꯦꯅ ꯈꯟꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ Break matungda makha taba pau pizari. Directorate of OVC and SC gi makhada English singani tara nipan amadi tara mapan gi oina khangat lava beneficiary singda tailoring amadi embroidery gi machine sing yenthokre. Ngasi North AOC da leiba Movet ki office complex ta machine sing adu yenthokpa aduda OBC amadi SC gi scheme in charge and jugin amadi official kaya amasu saruk yaki. Ngasi gi oina chaurakna beneficiary chanida machine sing yenthoki. Scheme officer and jugin na haikibada English singani tara nipan tara mapan gi oina OVC da tailoring oina beneficiary lising amaga chamaga kunga manga embroidery gi oina chatret ka maudra taruk amadi SC gi oina tailoring chambriga marfuga taruk amadi embroidery gi oina beneficiary chani yangkai khangat pani phase 9 na yenthokpagi thabak asi paikhat pani haike ngasi asi akoina pijari basi mobes haba office da OBC ne SC department gi akoi simba godown oibani hangba jaga yenga OBC SC gi asumlaba mobes haba office akoi department sigi makhada salai bagdumba society ni sigi godown hangba jaga da akoi stock toro thamani ngasi asi OBC ne SC gi punna hana token akoi APR submit tawkhraba aduma beneficiary singi masing sama yankai sama kai tailoring embroidery punna mi sahungumba akoi ngasi je pot pijanaba thorang tokjeri. All Manipur Youth Protection Committee na sinduna one-day discussion on instrument of assessment haina mingthonba nongmagi oiba khana neinaba ngasi Imphal East ki chekon da leiba CCSA ki office da pangthokre ngasi ki thoram aduda AMPYC ki president Laishram Syam Kumar na instrument of assessment 11 August 1947 asi mamang chahi singdagi hauna lisang sitna pangthoktuna lakli Masi pangthokpagi maramdi hauzik India amadi Manipur anigi marakta thokliba political conflict asida aikhoigi oiba permanent solution ama darkar oibadagini lairiba issue mayam asida aikoina karamna solve tawgadage haiba matamda instrument of assessment asi yamna maru oi Manipur da hauzik thengnariba issue kaya amadi tangdu leitadaba asida mayamdagi opinion lauraga kari tawsige haibadu khananaba discussion asi pangthokpani haike
ayat papi ya de haba polam yauri masina tai manipur major agreement asi sanafam thokte manipur major agreement chana daba taraga di akoi instrument of accession haina tawna khriba adugi thakta akoi अखोन थाकता हंजलकांदा अखोई मणिपुर इंडिया की मरी से लेना सी अदुगा अखोई के सोल्व तौसे हाइबनी अखोन थमजरीब वफम से एंटी इंडियन ओइबा नत्रगा सेपरेटिस्ट के वफम नत्ते अखोइदा हौजिक मणिपुर हौजिक हौजिक थेंगनरिबा अवाबा तंगदु लेता दब कया असि मतौ करमना सोल्व तौसिगे हाइबदुगी ओइबा म्यामदगी सजेशन लौजबा म्यामदगी ओपिनियन लौजरगा अखोई कई तौसिगे हाइबदुगी मतंग दे हेन कुपना पाक साउना डिस्कशन तौबनी हाइबा वफम से थमजरी Thawal District Police की SP की मीटिंग मखादा ngarang numidang Lilong Police alada amadi CSO singi mihut sing yauna chathakiba thiba humbagi thabakta lupa lakh 30 nungkai dagi miyoi ani number 4 ka konana fare faraba miyoi ani adu Thawal Moijing Konjin Laikai dagi MD Amar Khan chahi kungani thoi apokpa Nurul Haq amadi Khekman Amaksam dagi MD Dr Rahman chahi 30 apokpa MD Muhidur Rahman kawi लाकदौरिबा हुम्बुद्रा हुमदोई सुबा भारत की इंडिपेंडेंस डे की मांगोइनना निफु हुमदोई सुबा असम राइफल्स एंड मोरे पुलिस न लौखलकपा चेक्शन थौरांगी सरुक अमा ओइना ngasi Indo Myanmar border manakta thibu humbagi thabak chathabada ngarang nungthil kenbo bike tongduna Myanmar romdagi lakpa miyoi ama malemgi kaithella lupa lakh 3 henbagi maman oigadaba brown sugar gram chamaga humfu manga ga konana fagat pangamkhre farba miyoi adu Tengnopol district ki Yang Howland village tagi let khapau hokip chahi kunga manga apokpa thangkhopau hokip kawi hairi Thawal wang matawada handakta nauna hangdokhiba Manipur lenga ki Ayush hospital na supply tawrakpa Japanese encephalitis tagi ngakthoknaba Ayush ki guli beladona chani ngasi Wangjing Gram Panchayat की प्रधान तेकचम सुरमलाना GP असिगी मनुंग दलैवा युमथोंग चनिपान हेनबदा यंथोखरे वांगजिंग होदाम बब मनिंगी मिपुन संगदा पांगथोकपा गुली यंथोकपगी थौरम अदुदा सरुक याखिबा प्रधान सुरमिलाना हाई हौजिक लमदम असिगी तोंगान तोंगान बा मफम कयादा कांगदगी संदोकपा लेना Japanese encephalitis na nabadagi mi siwa yaunarappaga loinana laina asi sandokpagi chang wangkhalakpa asidagi mangjaunana section thorang sing lokhatpa oina Wangjing Gram Panchayat ki manungda leiriba apunba ward taragi yumthong chanipan henbagi miyamda Ayush ki guli asi yenthokpani haiki Kwathada Assam Rifle na Independence Day ga mari leina ngasi free medical camp ama pangthokre camp asida AR gi doctor specialist kaya masu saruk yaduna yengki miyoi kaya layeng magaloina na lemna hidak langtak sing panganki Lakliva Agastara Tarukta Pangthokadoriva Athoba Pebam Chitaranjan Laikidavagi Ningsing Thoronggi Mangoinana MSF Amadi Film Forum Manipur Anina Kusamnana ngasi Ayuk Bisnupur Kaithil Laiva Athoba Asigi Ningsing Kubamda Lamtu Sengdokre Thoram Maduda Saruk Yakiba MSF ki President Ngariam Bam Milan Amadi Sine Actor Guild ki President El Lokena Wafong Kaya Fongdoke Asingumba Lamtu Sengdokpagi Kudong Chaba si अखोद पीबीदुना सही खुदिंगी याव फंगनी हाइबगी वाखलदो हाजबदो अखोइना थमजरी अदुना मयाम पुनमक अखोइगी फिल्म की लग्जरीबा फिल्म फैक्टरी की इमुंग मनुंगी मियु खुदिमकसु मफम असि लाक्बिदुना अयाम्बा यावबिररे अदुना मथंगी सहीदसु मथंग लाकद्रबे सही सिंगदसु अखोइ असिंबा लमतु सिंगदोबगी थाबक असि यावसिनदुना अखोइगी मयामगी ओइबा सोशल सर्विस असिदा अखोइ सरुग आजगे मालेमगी म्यामदा फंगनगदबनी हाइबा अदुगुंबा खोंजंगदुदा मसाना मसाबु सेल्फ इम्युलेट तौरे हारेगा मई थाजरे हारेगा मणिपुर म्यामगी मांगथाना आई ह्यूमन टोर्स ओइना चटलगे हाइदना मसाना अयाब खुजेक पीदना अदुगुंबा मागी खोंजंग अदुबो अखोनि इकाई खुमनाबु उच्चबो ओइना मणिपुरी स्टूडेंट्स फेडरेशन अमदी मणिपुर म्यामना हारिबा मा अथौबसिना पांगथोखिबा माना लौखलंबा माकी थौदांग अदुबु निंगसिंगजबो ओइना हंदक ऑगस्ट की तांग 13 असिदा 13 मंगारक सुबा अथौबसिना लैखिदबगी कुमोन थौरम
ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯤꯇꯝ ꯂꯩꯖꯔꯤꯕ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯥꯖꯒꯗꯕꯅꯤ ꯃꯤꯇꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ngarang numidang wairam tera khuraizam leirakta Yamaha thoduna lakpa miyoi amana thombada khongna chatlamba miyoi ama leikhidrama miyoi adu di kwakaital mayai koibidagi khongjam Mohendra chahi humfuga humdoini amaromda ngasi ayuk mantri pukrida thokhiba gari accident ta miyoi ama asok apan nangkhri Bharat Swabiman Trust Patanjali Yoga Samiti Manipur State Local Club Amadi Taruk Suba Assam Rifles na punna sinduna ngasi singjamai chinga mathakta leiba Taruk Suba Assam Rifles ki campus ta u charakaya thakre ngasi ki thoram aduda Manipur Legislative Assembly gi Speaker Kem Chana luchingduna campus aduda hidak kanaba pambi singyauna u charakaya thaki Speaker Kem Chana miyamna u chara sing thabagi hainabi ama leirakliba asi afaba khongthangni haiki Satariba yoga gi koi Tim Singh Assam Rifles gi koi Shilmi Singh adagi Manipur gi tongan ba jaga dagi mai ben singa punna isani si singa punna ngasi koi global warming up si khara da su phana baina sa u thabagi thabam satabani masida mayamna edi laikai si club su pasin drop to bidana sojok to bibasi yam noise Haukiba Sagol Senumit ki numidangda Wangoi Police Station ki manung chanba top sifaida leiba Royal Academy of Advanced Learning ki school campus manung da leiba pukri dagi sina fangkiba school adu da tamduna school adu ki boarding da leiba mahairoi thaunauzam Ronaldo gi asiba hakchang ngasi fauba rims ki mok da leiri Konthauzam Kendragi Manung Chanba Foizing Nodia Thongkhongda Kumja Lising Amaga Chamapan Marfu Tareta Sakhiba Aduga Haukiba Chahi Lisingani Tara Nipanda Satar Kinthabadagi Hauzik Phauba Semjin Bidraba Pakadam Ngasi Longmi Sinmi Apun Malup Nambolgi Thongmi Singna Tingat Kre Ngasi Ayuk Angan Badagi Thongmi Singna Lekaidagi Wa Khairaga Wa Amadi Damburna Turel Thungna Tingat Kre Dam Asina Ising kangduna lairaba local kayada ising engine siyanaduna low panbada mateng oinaba pandamda lengaki mateng yaudana ising thingatnaba hotnabani karigumba damsi mapum phana mathau tawrabadi local nipangi low pari lising amaga chani romda kanaba piba ngamgani haiba yauna lupki advisor ti ibo chobana wafam kaya phongdoki akhoi lamdam masigi MLA oibiriba Dr. Sapam Ranjan daso akhoi lup asina akhoi sigumba Damaji Semjin Biu Haidona Haukiba ngasi nini humni gi mamangda se pisin jakre mahangna susi minister gi mafamda hari wafam asi chithi si piduna lam damasi mathangi da phajana semjinaba tawragani haibagi pausu tajare adubu hauji laugi biu masi kangrul lebe maramna khoi mayam changna damasi sabadagi ising hauji chapchaba mawang ising sil leire aduna khoi lomi singna masigi damasi ising ase Kangdul leiba lopom sing asida hojik phangba ngamgadra haibagi asaga lonena koi mayam mafam asida thabak asi dam Tengnopal district ki manung chana leiba kwatha khunda haukiba numit kharani gi mamangdagi khunna sida leiba khunja kayama lok khuba layo hoba amadi kok chiktuna kok ngaurakpagi layong tawrakpadagi khunja sing paktaknana Khunja Singna Paktakna Nare, Hauzik Oirakliba Fibam Asigi Matangda, Khunasigi, Village Authority ki Secretary Iboyaimaga, Aikoigi More Paumiga, Akanana Unaba Amada, Kwatha Khun Asigi Miyoi Kaya Ama, Narakpada gi More da Leiba Mari Lainaba Dr. Singda Pau Pibadagi Tha Asigi Mari, Nomaizing Numita, Dr. Khara, Khun Asida Laktuna Anaba Sing Asibu Yengbiraga, Hidak Latak Piramki. Nong manini leiraga hidak charabasu fibam phagalaktabadagi khul asida anaba masing hengalaktuna amuk hena awaba mayoknaki khulgi maikaidagi tengnopalgi CM moda paupiduna khul asida mapum phana anaba sing asibu layeng binaba haibasu hojik phauba laktri haina pendaba phongdorakli tandraga layeng mahurki adu layeng mahur matung sida tang mangagi numita hoi anabasi hidak sahalaga laina mo khangdaba anabja thoindun hegalakpa dumai laibadagi akoina mathang tawrabda akoi tang tare sida akoi mari lainaba
खुनसीदा पुबीरिबा अखोइगी CSO अमदी तेनुबंगी सेमोगा तानरकादा वाहिसे आइना फोन लाइन लोनरकादा मोन क्या थौसाबिदबा मसी अखो याम नुंगाइजते याम बिजनेते अदुबु अखोना हाइरुबा कदोगदना अखोइगी लाइमिनरिबा तेब असराबगी जिना अखोइ को था खुनबु नुंसीबिरगा मसी असी को थादा यामना चावरबा मेडिकल केम पांथोपि मसीदा अखोना हाइनगा लेदना खुनजा मयामी मुसिलाने सेक्रेटरी ओइना अखोइगी सेलेरिबा तेब असराबगी मेजर अमदी मोयसे खुदिंगमपु आइना खुनजी तरफता हराव थोंदुकसरी ngasi ayuk phongkiba manipur gi pause singda kari kari maroiba pau yaukibage haibadu mayam punamutang khangminasi lamjingba times manipur people's bill lishingani taranipan gi status report miam da khangalu JCILPS status report ama tha asigi taratruk phawgi manungda khangandrabadi miam ga loinana khongjang changsilagani JCILPS BJPD lairba amadi tola tarba singbo chingkhatpa party ni Daniel Bebishana misigi achumba wild putu haiduna mahiroi singna protest tawkhre kaya ama sokle tengmai thawi festival pangthokre Sangai Express Bebishana misigi khongjang kansilakli JCILPS na lengak tawaro re agastara truk phawgi matam thakre census lishingani kunmathoi ningthauka numitagi haugadori pongna form Bebishana misi ngarang mahiroi kuntare sokre kaiku amusung gokuldi police na faw yakhidre government na suicide ni haina vasilaga leire Jaikishan police na broken family ni hairpada yaningda phongdokre school authority na angama mateng pigani principal people bill gi chapchaba ma khangandrabadi khongjang changsilagani joint committee northeast the kaladan project na awon purakani Biswajit health minister Jayant Kumar na health project manga sanga khre huye lanpao Congress Working Committee na Sonia Gandhi bu Congress Party ge interim president oina khan khre school sing punsinaba legak na thokibo order gi mayokta thangalapko wakat Manipur High Court na Uru Primary Madrasa ge de status quo da thamna bukhangan khre City Convention Center da paliba escalator season ba yadana lerakpa sahi ahum pharak le August 15 da general strike torgani Korkom Ulfa I Sangai Thel Park da Imphal Auto Expo 2018 pangthokre Naharul gi thogdang Bebishana mihat ki justice fangalu haina yam laba mahiroi singna maikai kya da khongjang changsin khrai kunmanga sokle Manipur people will ge up to that status report ama agastara truk phawgi manungda khangandrabadi khongjang changsilagani JCILPS hepatitis C gi treatment tawbada sel lawi sandokliba dak phong gi mathakta legal action lokolagani Rivon senior journalist Santosh na lekhidabada chief minister na awawa phongdorakle MSF ki office ta police na tear gas kapsilakpada mahiroi mari laikan akhrai Sana leiba Bebishana misigi wathokta leibak asui irang langle police na tear gas cell sing kapada yamdrabada mahiroi kuntaruklom sokle CBI de case sinaram labadi hena sauthoklam loi Jaikishan India gi Independence Day numita Korkom na general strike kokre Manipur protection bill gi matang da lengak na chapchaba ma khangandrabadi khongjang changsilagani joint committee Isel Express Bebishana misigi wathok sauthokhan badi state government ani Hojik faw masana sijabani haina uhanaba honari Jaikishan Manipur People's Bill gi matang da up to date report khangalaknaba JCILPS na matam thakre iraiba Lomi sing na horticulture department da register togduna kana balobiu Churachandpur gi Hyangtam da Thawi festival pangthokre Bebishana misi JSC gi khongjang kansilagani police ka mungnabada mahiroi kunmanga rom asopan nangkhre Aroibada maroiba pau amuka na fangbigani Fazan kiba JSC gi mioi amadi khongjang loising condition amata yaudana thadoraknaba amadi Bebishana misi case tha asigi tara taret phawbagi manungda CBI da sinanaba takdona lengak tamatam thakre Mafam kayada Bebishana misi langla langjil puthoknaba miyamna paksana khongjang changsinkhre police na wakat mifam thugairubadagi irang thokre Amadi Patna dagi Manipur Police amasung Patna Police na fakiba Maoist Communist Party gi luchingba sapam chakang leipal Imphal da purakre Hauziki oinadi Times of Manipur nungthil gi pau matang asida loishinjare miding tabiri basingbu amukana khurumjare